ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯊꯕꯛ ꯇꯧꯒꯦ ꯁꯦꯜ ꯄꯥꯏꯒꯦ ꯍꯥꯏꯔꯕꯗꯤ ꯁꯪꯒ ꯂꯩꯔꯕ ꯄꯩꯁꯥ ꯂꯩꯔꯕ ꯑꯗꯨ ꯇꯥꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯒꯚꯔꯟꯃꯦꯟ ꯖꯣꯕ ꯇꯧꯒꯦ ꯍꯥꯏꯇꯥꯔꯗꯤ ꯄꯩꯁꯥ ꯂꯩꯔꯕ ꯁꯪꯒ ꯂꯩꯔꯕ ꯑꯗꯨꯝ ꯇꯧꯔꯅꯤ ꯄꯩꯁꯥ ꯂꯩꯖꯗ꯭ꯔꯕ ꯁꯪꯒ ꯂꯩꯖꯗ꯭ꯔꯕ ꯑꯗꯨꯇꯥꯔꯗꯤ ꯑꯗꯨꯝ ꯇꯣꯛꯑꯦ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯊꯕꯛ ꯃꯆꯥ ꯑꯃꯇꯪꯒꯤꯕꯨꯛꯇ ꯂꯨꯄꯥ 1,00,000 ꯍꯧꯔꯕꯅꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯌꯥꯗ꯭ꯔꯦ ꯉꯁꯤꯁꯤꯕꯨꯀꯣ ꯑꯁ ꯃꯊꯥ ꯊꯤ ꯁꯥꯏꯌꯦ ꯑꯣꯏꯕꯀꯣ ꯉꯁꯤꯁꯦ ꯊꯕꯛꯇꯤ ꯇꯧꯗꯤ ꯑꯗꯨꯝ ꯇꯧꯅꯤꯡꯕꯀꯣ ꯑꯗꯨꯒ ꯁꯪꯒꯗꯤ ꯂꯩꯇꯕ ꯄꯩꯁꯥꯁꯨ ꯂꯩꯇꯕ ꯑꯁ ꯊꯤ ꯋꯥꯏ ꯉꯁꯤꯗꯤ ꯃꯊꯥ ꯊꯤ ꯁꯥꯏꯀꯣ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯁꯪꯒ ꯂꯩꯇ꯭ꯔꯕ ꯄꯩꯁꯥ ꯂꯩꯇ꯭ꯔꯕ ꯑꯗꯨꯝ ꯊꯕꯛꯁꯦ ꯑꯝꯇ ꯑꯣꯏꯔꯔꯣꯏ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯑꯁ ꯃꯊꯥ ꯌꯥꯝ ꯁꯥꯏꯀꯣ Hi, good morning ma'am. Ngasi yung taram na uksari ma'am bu. Ngasi gidi kano yung tarage. Ngarang video do. Ngarang ay na video ma'am do jig upload tawri ko. Jig upload tawri. Ay ngarang upload to keto ay di dum tumda ga ba. Tumda num na ma'am do jig upload tawri ko ma'am. Ngai biro. Ado ngasi di kara dum kay no kara dum tawrage. Ngasi sidi auro nung sa hita thok le ma da leching am thamdre koi nung hangde yamen tade lai nung sa auro thok le man tu mi change to ai thong nang da anje thabok chogi kwa thabok choti thula e so sile re ai jik tam le ge to xerox se to Tanjagin ada mana mana tadi gitu. Jadi yore ko, yore. Cina itu mana itu Tanjagin hari itu. Hina nih Tanjagin harap pergi lari ini ko. Mahing minggu ke ko. Ay janim sa tabuk taw dormi gay no. Wajib. Lipta. Aina chokina loin tawe. Adagi ay lupis na rin sa taw dormi. Makatabong hairage. Jadi plan le juga mana boleh itu le. Chaksu chathok re chak lamangi dan cha an chaw re hangam thongame bora ga hurame yam hawe makha taba mu yeminars zai lo sali zai manwa ma hayeng luhong dun ne ko magi moi dam ta ta chapiu gen to ne do ayo kan mu te am renge andar ya da to do zau gem to Chok gaya duna anh làm đúng rồi là cái này việc còn còn chok gaya buồn đi tàu đấy rồi mà thôi là có ngày rồi chị còn là có ngày Thôi trâu vậy mấy rồi Đi ra rồi kia rồi. Khi cậu ta mà đi ra rồi. Khi cậu ta cái nó như thế anh mà đâu mà cái gì. Nó cái này
ꯏꯆꯧꯗꯣ ꯏꯃꯥꯟꯅꯕ ꯃꯥꯏ ꯍꯌꯦꯡ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯀꯩꯀꯥ ꯁꯨꯝ ꯇꯧꯕ ꯁꯨꯝ ꯆꯠꯃꯤꯟꯅꯕꯅꯦ ꯌꯧꯔꯛꯑꯦ ꯑꯗꯣ ꯑꯃꯨꯛ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯀꯩꯀꯩ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯑꯃꯨꯛ ꯆꯥꯕ ꯈꯣꯠꯄ ꯀꯩꯅꯣ ꯌꯦꯡꯉꯦꯀꯣ ꯑꯁ ꯀꯣꯕꯤ ꯁꯥꯛꯅꯦ ꯀꯣꯕꯤ ꯁꯥꯛ ꯊꯣꯡꯉꯦꯀꯣ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯕ ꯄꯣꯠ ꯑꯃ ꯂꯩꯔꯝꯃꯦ ꯇꯨ ꯃꯪꯒ꯭ꯔꯥ ꯆꯥ ꯁꯤ ꯃꯪꯒ꯭ꯔꯥꯁꯦ ꯆꯥ ꯌꯥꯖꯥꯠꯂꯣ ꯑꯧ ꯃꯆꯥ ꯑꯝꯇ ꯆꯥꯒꯦꯅꯦ ꯑꯩꯅ ꯆꯥꯕꯁꯤꯗ ꯑꯩꯈꯣꯏ ꯆꯥ ꯌꯥꯎꯍꯧꯗ꯭ꯔꯗꯤ ꯑꯗꯨꯝ ꯌꯥꯗꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯍꯦꯛ ꯆꯥꯕ ꯃꯥ ꯑꯗꯨꯝ ꯌꯥꯎꯍꯧꯗ꯭ꯔꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯇꯨ ꯃꯪꯒ꯭ꯔꯥ ꯃꯀꯨꯗꯤ ꯈꯣꯛꯎꯗꯅ ꯈꯣꯛꯇꯨꯅꯦ ꯇꯨ ꯑꯩꯒ ꯑꯩꯒ ꯑꯩꯈꯣꯏ ꯆꯥꯒ ꯍꯧꯖꯤꯛ ꯃꯪꯒ꯭ꯔꯥ ꯆꯥꯕꯤꯒꯤ ꯆꯦꯂꯦꯟꯖ ꯇꯧꯒꯦ ꯃꯥ ꯍꯧꯖꯤꯛ ꯍꯥꯟꯅ ꯆꯥꯕ ꯍꯧꯈ꯭ꯔꯕꯅꯦꯕ ꯃꯉꯣꯟꯗ ꯍꯥꯟꯅ ꯑꯩꯁꯦ ꯆꯥꯊꯣꯛꯀꯦꯕ ꯌꯦꯡꯉꯨꯀꯣ ꯌꯥꯔꯕ ꯃꯃꯤꯡ ꯏꯔꯣ ꯑꯩ ꯈꯟꯒꯦ ꯑꯃ ꯁꯥꯏꯕ ꯍꯧꯕꯗ ꯐꯨꯜꯂꯦ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯃꯪꯒ꯭ꯔꯥ ꯆꯥꯕꯁꯦ ꯄꯥꯛ ꯉꯝꯗꯤ ꯉꯝꯗꯕꯅꯦꯕꯀꯣ ꯎꯁꯦ ꯑꯃ ꯎ ꯉꯁꯤꯁꯤꯕꯨꯀꯣ ꯑꯁ ꯃꯊꯥꯇꯤ ꯁꯥꯏꯌꯦ ꯑꯣꯏꯕꯀꯣ ꯉꯁꯤꯁꯦ ꯊꯕꯛꯇꯤ ꯇꯧꯗꯤ ꯑꯗꯨꯝ ꯇꯧꯅꯤꯡꯕꯀꯣ ꯑꯗꯨꯒ ꯁꯪꯒꯗꯤ ꯂꯩꯇꯕ ꯄꯩꯁꯥꯁꯨ ꯂꯩꯇꯕ ꯑꯁ ꯊꯤ ꯋꯥꯏ ꯉꯁꯤꯗꯤ ꯃꯊꯥꯇꯤ ꯁꯥꯏꯀꯣ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯁꯪꯒ ꯂꯩꯇ꯭ꯔꯕ ꯄꯩꯁꯥ ꯂꯩꯇ꯭ꯔꯕ ꯑꯗꯨꯝ ꯊꯕꯛꯁꯦ ꯑꯝꯇ ꯑꯣꯏꯔꯔꯣꯏ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯑꯁ ꯃꯊꯥ ꯌꯥꯝ ꯁꯥꯏꯀꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯊꯕꯛ ꯇꯧꯒꯦ ꯁꯦꯜ ꯄꯥꯏꯒꯦ ꯍꯥꯏꯔꯕꯗꯤ ꯁꯪꯒ ꯂꯩꯔꯕ ꯄꯩꯁꯥ ꯂꯩꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯒꯚꯔꯟꯃꯦꯟ ꯖꯣꯕ ꯇꯧꯒꯦ ꯍꯥꯏꯇꯥꯔꯗꯤ ꯄꯩꯁꯥ ꯂꯩꯔꯕ ꯁꯪꯒ ꯂꯩꯔꯕ ꯑꯗꯨꯝ ꯇꯧꯔꯅꯤ ꯄꯩꯁꯥ ꯂꯩꯖꯗ꯭ꯔꯕ ꯁꯪꯒ ꯂꯩꯖꯗ꯭ꯔꯕ ꯑꯗꯨꯇꯥꯔꯗꯤ ꯑꯗꯨꯝ ꯇꯣꯛꯑꯦ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯊꯕꯛ ꯃꯆꯥ ꯑꯃꯇꯪꯒꯤꯐꯥꯎꯗ ꯂꯨꯄꯥ 1 ꯂꯥꯈꯇꯩ ꯍꯧꯔꯕꯅꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯌꯥꯗ꯭ꯔꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯂꯣꯏꯁꯟꯖꯔꯒꯦ ꯉꯁꯤꯗꯤ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯤꯕꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯥꯔꯒꯦ ꯇꯧꯅꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯂꯣꯏꯁꯟꯖꯔꯒꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯄꯥꯝꯕꯤꯔꯒꯗꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ